Angang nakiraga ningay taubagum taurasira khande sumamada nupapiyu haina angang nakiraga mithai nibagum nirasira khande sumamada nupapiyu haina koiningi langningi matamgira dayawninggi Sakta chuda wata bini ay nupana pamidaso. Mathangda mu wari sajana bagidmakta radio loktaki asigumlaba akhanaba thauram bai bai nimitki sigumlaba tanglaba thauram asida hauji wari sajana bagidmakta online da lengshin bidun leibiribasi miyamgi seisakpi miyamna thoidok hendongna pamnabiraba miyamna sakhangna Italy Thokchom gani hauji online da wari sajana bagidmakta lejaribasi Italy Thokchom bu radio loktaki thauram asida taram no okchiri Radio Loktak so Italy ne taram nok chabolo na Radio Loktak tabiriba khaikum na mokuso ikono na khunje ahan basidi Italy se adum ayambana Italy gi isai se loina makti taraba angang machadagi horaga loina makti adum sak khangna biraba aduga imung manung aduga leifamna chingbasing si khangdaba di khara di adum leiri masigi matang da khangmin na bagi damakta leifam aduga family gi haipet chorak pa matang thambiro muni hoi ai se khabo awang ne kai dagi aduga ai gi babagi mamina ibo chawa kowe aduga mama mamina rade akhoi china hom siga thang khaija ahan basidi mayam nungaina ba Italy gi isai mayam na yamna pamna khiba angang macha pisak marol hek tholakbaga hujikti hairibi isai si hekta ngangba horaba angang na kiraga haiba sigi isai si matang ahan bu oina lanthokpiramu hoi khudom tamjagi sakhi bawas na fikani angang kiraga ningai taubagum taurasira khande sumamada nupapiyu haina angang nakiraga mithai nibagum nirasira khande sumamada nupapiyu haina koiningi langningi matamgira dayawninggi sakta chuda wata bini ay nupana pamidaso. Thank you. Yam fajakre radio loktak tabiribasingna soidana maki pen biramgani ngasi online gi kuthang do oiragasu Italy gi khonjel dagi live oina miyam da lanthok piraga tahan birakpuse ado Italy di bye bye gi thorum sibo masi program si masi leibida bro masi bo mayam punna bagi sillang bakati ai bye bye gi program di lite adum yumda sum tawraga yumda imung manunga masina supare hojikti ayamba loinamak aikoina wari sajaruba artist sing si loinamak yumda imung manunga oina punba paksana picnic na chingbasing chatlaroi haibo wafum amam phungdok pirei sigumna tabiriba mayam sina penbiraga yamna paksana thorum si pakthok panatabida imung manung khak chamchamna pangthok minaba masina khwaidagi afabu oigedoribani ado Italy di handaki lockdown manung sidi kari kudong chadaba kari awaba mayam amudi thengnabiram doini aduda khara isada yam nuaitaba phawba na chingba kitang thambiu lockdown nung se yumda sum leire adu yumda budi dum ai dum isai gumba practice isai nongmai adi TV gum being anu tam lele ma siya drabanina duga sum family gi anai gumba yaw ko dadi haidi hospital la chapa matam da haidi khudung chada am leibudo dum yam ngaite haidi hangde kama mani ana yeki matang sida khoi gi sel thum gi noma gi sujariba sing aduga artist sing su adugi matik wakiba karigum sei noma gi thorom sing pangthokpa yadaba miyam punba yakidaba masigi mathakta sel thum waba khakta natana karigumba ana yek yorku matam hospital chanaba honabada adugi matik awabu oikiba hekto hospital yausanbada layeng bidaba masigi test tawra u haibana chingba mayam amakhak leiramba hujipudi kharadi safare masigi matangda do ahanba ngalingai matam da awaba oiramba du hujik maksu normal sida lakpa makti natri awaba kharadi adumak thengnari athuba matam dai khoi soidana maki section minaraga hanagi normal da soidana maki halak pa oisanu amasigi matangda section wahai kati Italy gi site tagi mayamda tabiriba singda wafam kitang thambiramo aigi site tagi haijang haragadi
hꯧzik faubagi COVID-19 gi vaccine thoktribanina laina asidagi ngakthokjanabagidamanta yumdagi chathokpa matamda face mask upiba sapon natraga hand wash na khutsa sengna hamtokpiba adi sarkarna su hojje laina asi thimnaba honaribasida akoigi akoi mayamna su pung jingsanbiraga isai sabu care lomu sine haiji ꯁꯨꯝꯕꯃꯛꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯣꯏꯅ ꯈꯪꯅꯕꯤꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯤꯔꯤꯕ SOPꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯉꯥꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯃꯔꯛꯁꯤꯗ ꯏꯇꯥꯂꯤꯅ ꯏꯁꯩ ꯑꯃꯈꯛꯁꯨ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯃꯔꯛꯁꯤꯗ ꯏꯁꯩꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯇꯥꯂꯤꯁꯤ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯌꯥꯝꯅ ꯄꯥꯝꯅꯕ ꯁꯩꯁꯛꯄꯤꯁꯤꯡꯒꯤ ꯂꯛꯇꯒꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯔꯛꯁꯤꯗ ꯏꯁꯩ ꯑꯃꯈꯛꯁꯨ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯃꯔꯛꯁꯤꯗ isay ayigi isay oiba lanthokjarage music video album isayni isaysu khudol tamjake nupa thokpa natuda yening holle thamoise nupa thokpa natuda yening holle thamoise pakhang chirol haibo thawai lakpa lamhenba chamne thamoibo ngauhanba nangse aigi kanano chamna thamoibo ngauhanba nangse aigi kanano nupa thokpa natuda yening holle thamoise pakhang chirol haibo thawai lakpa lamhenba ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯂꯤꯅ ꯉꯁꯤ ꯂꯥꯏꯚ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯇꯥꯟꯖꯥꯁꯤꯗ ꯏꯁꯩ ꯈꯔꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯕꯁꯦ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯅ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯕꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯣ ꯏꯇꯥꯂꯤꯅ ꯁꯛꯄꯤꯈ꯭ꯔꯤꯕ ꯏꯁꯩꯁꯤꯗꯤ ꯀꯌꯥꯃꯨꯛ ꯀꯥꯇꯤ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯁꯤ ꯁꯨꯕꯤꯔꯝꯕ ꯌꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯛꯆꯕ ꯏꯁꯩꯁꯦ ꯏꯁꯩ 6ꯃꯨꯛ ꯁꯨꯖꯔꯦ ꯑꯗꯣ ꯏꯁꯩꯗꯤ ꯌꯥꯝ ꯃꯁꯤꯡꯗꯤ ꯌꯥꯝꯗꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅꯗꯤ ꯌꯥꯝ ꯄꯥꯝꯅꯕ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯕ ꯁꯛꯏꯕ ꯏꯁꯩꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯃꯆꯪ ꯑꯣꯏꯕ ꯏꯁꯩ ꯃꯤꯌꯥꯝꯅ ꯍꯦꯛ ꯇꯥꯕꯗ ꯄꯥꯝꯅꯕ ꯏꯁꯩ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯉꯁꯤꯗꯤ ꯏꯇꯥꯂꯤ ꯊꯣꯛꯆꯣꯝꯕꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯁꯩꯁꯛꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯅꯔꯛꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛ ꯇꯥꯕꯤꯔꯤꯕ ꯑꯍꯜꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯑꯣꯖꯥꯁꯤꯡꯒꯤ ꯏꯁꯩ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯑꯍꯜꯁꯤꯡꯅ ꯇꯥꯕ ꯌꯥꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯂꯥꯟꯊꯣꯛꯄꯤꯔꯝꯕ ꯌꯥꯕ꯭ꯔꯥ ꯌꯥꯔꯒꯗꯤ ꯏꯁꯩ ꯑꯗꯨꯃꯇꯪꯁꯨ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯍꯣꯏ ꯈꯨꯗꯣꯜ ꯇꯝꯖꯩ ꯑꯣꯖꯥꯁꯤꯡꯅ ꯁꯛꯄꯤꯔꯝꯕꯁꯤꯡꯅꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯅꯪ ꯂꯩ ꯑꯩꯅ ꯃꯩ ꯅꯪꯅ ꯍꯧꯕ ꯑꯩꯅ ꯂꯣꯏꯕ ꯅꯪꯅ ꯃꯤꯠ ꯑꯩꯅ ꯄꯤꯔꯥꯡ ꯅꯪꯒꯤ ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯤ ꯅꯪꯅ ꯂꯩꯔꯤ Thank you. ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯇꯥꯂꯤ ꯊꯣꯛꯆꯣꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯏꯪ 2012 ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯈꯥꯝꯂꯨꯕ ꯌꯥꯗꯅ ꯆꯠꯈꯤꯒꯗꯧꯔꯕ 2010 ꯆꯍꯤ ꯑꯔꯤ ꯑꯅꯧꯒꯤ ꯂꯪꯗꯥꯏꯁꯤꯗ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯕꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯁꯨ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯨ ꯄꯤꯕꯤꯔꯝꯃꯨ ꯍꯣꯏ 2020 ꯂꯣꯏꯈꯤꯗꯧꯔꯕ ꯆꯍꯤꯁꯤꯅ ꯐꯠꯇ꯭ꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯅ ꯄꯨꯔꯒ ꯆꯠꯄꯤꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯖꯒꯦ ꯍꯣꯏ ꯏꯇꯥꯂꯤ ꯊꯣꯛꯆꯣꯝꯅ ꯌꯥꯝ ꯐꯖꯔꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯆꯍꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯗꯨꯒ ꯆꯠꯈꯤꯒꯗꯧꯔꯕ ꯆꯍꯤ ꯑꯁꯤꯕꯨ ꯕꯤꯗꯥꯏ ꯄꯤꯕ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯊꯝꯕꯤꯔꯝꯕ ꯏꯇꯥꯂꯤ ꯊꯣꯛꯆꯣꯝꯒ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ तांगना फंगबा इटाली थोक्सोंगी चिल्लबा मतम खरा अखोइदा रेडियो लोकताकता खुसिन्नबिदुना ngasiगी थौरम मसिदा ngaihakhtang oirabasu online gi khuthangda wari saba fanganbiba masigidmakta itali thokchombu radio loktakki maikaidagi amukka hanna thagatchaba phongdokjari radio loktakku amati radio loktakku thawayawna tabiba listener pomnamakusu aine ikaisinbo jeri amadi radio loktaksu lakadoriba jinisi hen mayamgi seba matolum tawbangam bo ubiyu hangu ispisaki thagatchari